ꯉꯁꯤꯗꯤ ꯃꯌꯥꯝ ꯌꯣꯡꯆꯥꯛꯀ ꯑꯥꯂꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯇꯧꯅ ꯏꯔꯣꯟꯗꯣꯏꯅꯤ ꯌꯦꯡꯉꯨꯅꯦ ꯌꯣꯡꯆꯥꯛꯁꯦ ꯃꯔꯨꯝꯁꯦꯅꯦ ꯌꯥꯝ ꯐꯖꯅꯕꯨꯗꯤ ꯆꯪꯗ꯭ꯔꯤꯌꯥꯕꯅꯦ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯏꯅ ꯆꯪꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯣ ꯁꯤ ꯌꯣꯡꯆꯥꯛꯁꯦ ꯀꯥꯏꯗꯩꯅꯣ ꯍꯥꯏꯗꯅꯦ ꯁꯤ ꯌꯣꯡꯆꯥꯛꯁꯦ ꯕꯣꯀꯥꯖꯥꯟꯗꯩꯅꯤ ꯃꯌꯥꯝ ꯕꯣꯀꯥꯖꯥꯟꯒꯤ ꯌꯣꯡꯆꯥꯛꯅꯤꯀꯣ ꯁꯦ ꯑꯩꯈꯣꯏ ꯄꯄꯥꯅꯦ ꯕꯣꯀꯥꯖꯥꯟ ꯆꯠꯂꯨꯌꯥꯕꯅꯦ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯒꯤ ꯂꯧꯈꯠꯄ ꯆꯠꯂꯨꯕꯅꯤ ꯉꯔꯥꯡ ꯅꯍꯥꯟ ꯆꯠꯄꯅꯦꯕꯅꯦ ꯑꯗꯣ ꯉꯁꯤ ꯍꯜꯂꯛꯑꯦ ꯑꯗꯣ ꯌꯣꯡꯆꯥꯛꯁꯦ ꯃꯣꯏ ꯑꯥꯗꯩ ꯍꯥꯞꯄꯛꯄꯅꯤꯀꯣ ꯌꯣꯡꯆꯥꯛ ꯃꯌꯥꯝ ꯍꯥꯞꯄꯛꯑꯦ ꯑꯗꯣ ꯄꯄꯥꯅꯅꯦ ꯄꯣꯔꯛꯇ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯃꯔꯨꯝ ꯆꯪꯗꯕꯅꯤꯅꯅꯦ ꯑꯗꯣ ꯃꯔꯨꯝ ꯆꯪꯗꯕꯁꯦ ꯄꯥꯝꯃꯨꯏꯅꯀꯣ ꯑꯩꯈꯣꯏꯗꯤ ꯈꯦꯠꯂꯒ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯕꯗꯨꯁꯨ ꯀꯩꯅꯣ ꯑꯣꯏꯗꯦꯕꯅꯦ ꯑꯗꯨꯒ ꯑꯩꯗꯤ ꯈꯦꯠꯂꯒ ꯃꯀꯨꯅꯤ ꯀꯩꯅ ꯏꯔꯣꯜꯂꯒ ꯆꯥꯕꯗꯨꯁꯨ ꯀꯌꯥ ꯍꯩꯅꯗꯦ ꯑꯗꯩꯗꯤ ꯉꯧꯕꯗꯒ ꯍꯥꯞꯅ ꯆꯥꯕꯗꯣ ꯑꯗꯨꯁꯨ ꯀꯌꯥ ꯍꯩꯅꯗꯦꯕꯅꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯤ ꯏꯔꯣꯟꯗꯣꯏꯅꯤ ꯑꯣꯈꯥꯛꯇꯤ ꯆꯪ ꯌꯥꯕꯅꯦ ꯃꯔꯨꯝꯁꯦ ꯁꯤ ꯃꯃꯥꯅ ꯄꯄꯥꯅ ꯃꯔꯨꯝ ꯈꯔ ꯆꯪꯉꯦꯅ ꯄꯣꯔꯛꯏꯕꯅꯦ ꯑꯇꯩꯗꯤ ꯃꯥ ꯂꯣꯏ ꯊꯝꯃꯝꯃꯦ ꯑꯗꯣ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛꯀ ꯑꯥꯂꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯇꯧꯅ ꯏꯔꯣꯟꯗꯣꯏꯅꯤ ꯃꯌꯥꯝ ꯍꯥꯎꯔꯅꯤꯍꯦ ꯃꯇꯝꯒꯤ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯏꯔꯣꯟꯕꯁꯦ ꯍꯥꯎꯏꯀꯣ ꯁꯤꯗꯤ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯁꯤꯁꯤꯅ ꯌꯦꯅꯝꯅꯤ ꯌꯦꯡꯉꯨ ꯁꯤ ꯌꯦꯅꯝꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯥꯡꯕ ꯌꯦꯅꯝ ꯎꯖꯔꯕ ꯌꯦꯡꯉꯨ ꯃꯌꯥꯝ ꯈꯨꯁꯥꯡ ꯆꯥꯗꯦꯍꯦ ꯁꯤ ꯌꯦꯅꯝꯁꯦ ꯌꯦꯡꯉꯨꯇꯣ ꯎꯔꯕ ꯃꯌꯥꯝ ꯆꯨꯝꯅꯒ ꯁꯥꯡꯕ ꯅꯠꯇꯦꯅꯦ ꯌꯦꯅꯝ ꯅꯥꯏꯅ ꯁꯠ ꯌꯨꯝꯒꯤ ꯁꯠ ꯃꯊꯛꯇ ꯊꯥꯕ ꯌꯦꯅꯝꯅꯦ ꯍꯥꯏꯁꯦ ꯏꯅꯥꯎꯅꯨꯄꯤꯅ ꯍꯥꯞꯄꯤꯔꯛꯄꯅꯤ ꯑꯗꯨꯒ ꯁꯤ ꯉꯥꯔꯤꯁꯤꯁꯨꯀꯣ ꯃꯅꯤꯄꯨꯔꯗ ꯏꯅꯥꯎꯅꯨꯄꯥꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯌꯦꯕꯅꯦ ꯃꯅꯤꯄꯨꯔꯗꯩ ꯄꯨꯔꯛꯑꯦꯅ ꯌꯦꯡꯉꯨꯅꯦ ꯃꯅꯝ ꯅꯨꯡꯁꯤꯕꯅ ꯑꯗꯨꯒ ꯁꯤꯅ ꯊꯔꯣꯏꯅꯤ ꯊꯔꯣꯏꯁꯤꯅ ꯏꯆꯟꯅꯨꯄꯤꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄꯅꯤ ꯀꯛꯅꯒ ꯉꯧꯔꯒ ꯍꯥꯞꯄꯤꯔꯛꯏꯅꯤ ꯄꯨꯕꯗ ꯄꯨꯝꯒꯅꯤ ꯍꯥꯏꯅ ꯁꯤꯒꯤ ꯉꯥꯔꯤꯁꯤꯒꯤ ꯃꯅꯝ ꯈꯨꯅꯨꯡꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯑꯇꯩ ꯆꯨꯝꯅꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯁꯤ ꯍꯥꯞꯄꯒ ꯏꯔꯣꯟꯗꯣꯏꯅꯤ ꯌꯦꯅꯝꯁꯦ ꯁꯥꯡꯃꯟꯒꯤꯅꯦ ꯀꯤꯕ ꯑꯃ ꯌꯥꯎꯔꯤꯅꯦ ꯀꯩꯅꯣꯅꯦ ꯆꯨꯝꯅꯒ ꯁꯥꯡꯕ ꯌꯦꯅꯝ ꯅꯠꯇꯦꯅꯦ ꯈꯨꯗꯨꯞꯃꯨꯛ ꯍꯦꯟꯅ ꯁꯥꯡꯉꯤ ꯌꯦꯅꯝꯁꯦ ꯈꯨꯗꯨꯞꯃꯨꯛ ꯍꯦꯜꯂꯤꯅꯦ ꯁꯦ ꯑꯗꯨꯅꯤꯅꯦ ꯃꯥ ꯍꯥꯏꯗꯣ ꯆꯨꯝꯅꯒ ꯁꯥꯡꯕ ꯅꯠꯇꯦꯅꯦ ꯀꯩꯅꯣꯅꯦ ꯀꯩꯅꯣꯅꯦ ꯅꯄꯥꯛꯄꯤꯗꯨꯃꯥꯏ ꯑꯩꯅ ꯊꯥꯔꯒ ꯅꯄꯥꯛꯄꯤꯗꯧ ꯇꯧꯔꯦ ꯆꯨꯝꯅꯒ ꯐꯕ ꯅꯠꯇꯦꯅꯦ ꯁꯤꯕꯨ ꯌꯨꯝꯒꯤ ꯁꯠ ꯃꯊꯛꯇ ꯊꯥꯔꯤꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯑꯁꯤꯇꯁꯨ ꯅꯠꯇꯦꯀꯣ ꯑꯇꯩ ꯄꯣꯠ ꯆꯩꯁꯨ ꯃꯌꯥꯝ ꯍꯥꯞꯄꯛꯑꯦ ꯌꯦꯡꯃꯤꯟꯅꯁꯤ ꯄꯣꯠ ꯆꯩꯁꯤꯡꯗꯨꯁꯨ ꯌꯦꯡꯉꯨꯅꯦ ꯁꯤ ꯀꯕꯣꯛꯀꯥꯁꯦ ꯍꯥꯞꯄꯛꯏꯅꯤ ꯂꯧꯈꯠꯄꯩ ꯆꯠꯄꯅꯤꯅꯅꯦ ꯏꯆꯥꯅꯨꯄꯤ ꯂꯧꯈꯠꯄꯒꯤ ꯆꯠꯂꯨꯕꯅꯤꯅ ꯀꯕꯣꯛꯁꯤꯁꯨ ꯍꯥꯞꯄꯤꯔꯛꯑꯦ ꯑꯩꯅ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯄꯄꯥꯗꯅꯦ ꯅꯪ ꯑꯇꯩ ꯀꯔꯤꯝ ꯄꯨꯔꯛꯀꯅꯨ ꯀꯕꯣꯛ ꯄꯨꯔ ꯂꯥꯛꯎ ꯍꯥꯏꯅ ꯑꯩꯗꯤ ꯀꯕꯣꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯅꯦ ꯅꯪ ꯃꯤꯁꯇꯤꯒ ꯍꯥꯞꯄꯒ ꯄꯨꯔꯛꯀꯅꯨꯀꯣ ꯑꯩꯅ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯃꯤꯁꯇꯤꯗꯨꯁꯨ ꯀꯅꯥꯝ ꯆꯥꯗꯦꯕꯅꯦ ꯑꯗꯣ ꯀꯕꯣꯛꯁꯦ ꯑꯣꯏꯗꯤ ꯀꯕꯣꯛꯁꯤꯁꯨ ꯑꯩ ꯏꯊꯟꯇꯅꯤ ꯆꯥꯗꯣꯏꯁꯦ ꯀꯕꯣꯛꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯒ ꯁꯤ ꯕꯤꯀꯥꯖꯤ ꯕꯨꯖꯤꯌꯥꯁꯤꯁꯨ ꯍꯥꯞꯄꯤꯔꯛꯏꯅꯤ ꯑꯗꯨꯒ ꯆꯨꯀꯣꯆꯥꯀꯥꯁꯨ ꯍꯥꯞꯄꯛꯏ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯁꯤ ꯆꯨꯀꯣꯆꯥꯛꯁꯤꯁꯨ ꯍꯥꯞꯄꯛꯏꯅꯤ ꯑꯗꯨ ꯆꯨꯀꯣꯆꯥꯛꯁꯨ ꯍꯥꯞꯄꯛꯑꯦ ꯑꯗꯨꯒ ꯄꯅꯥꯁꯨ ꯃꯌꯥꯝ ꯍꯥꯞꯄꯛꯏ ꯃꯣꯏ ꯌꯨꯝꯒꯤ ꯑꯄꯥꯟꯕꯅꯦꯕꯅꯦ ꯄꯅꯥꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯄꯅꯥꯁꯦ ꯌꯦꯡꯉꯨ ꯁꯤ ꯄꯅꯥꯅꯤꯀꯣ ꯃꯌꯥꯝ ꯂꯧꯊꯣꯔꯛꯀꯦ ꯃꯣꯏꯗꯤ ꯀꯅꯥꯝꯁꯨ ꯀ꯭ꯋꯥ ꯆꯥꯗꯦ ꯑꯗ ꯄꯅꯥꯁꯤꯡꯗꯣ ꯀꯪꯅꯅꯦ ꯂꯣꯏꯅ ꯀꯩꯅꯣ ꯇꯧ ꯌꯥꯏ ꯌꯣꯟꯁꯨ ꯌꯣꯟꯗꯕ ꯃꯣꯏꯗꯤ ꯈꯪꯉꯕ ꯑꯗꯨꯒ ꯁꯤꯁꯨ ꯍꯥꯞꯄꯛꯏꯅꯤ ꯈꯖꯤꯛ ꯈꯔ ꯄꯅꯥ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯄꯄꯥ ꯀ꯭ꯋꯥ ꯆꯥꯕꯅꯤꯅ ꯃꯥ ꯀ꯭ꯋꯥ ꯍꯥꯞꯄꯤꯔꯛꯑꯦ ꯃꯥ ꯄꯅꯥꯁꯦ ꯍꯥꯞꯄꯤꯔꯛꯏꯅꯤ ꯑꯩꯅ ꯀꯅꯥꯝꯁꯨ ꯆꯥꯗꯦ ꯃꯣꯏ ꯀꯩꯒꯤ ꯊꯥꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯨ ꯇꯨ ꯃꯌꯥꯝ ꯃꯅꯨꯡꯗ ꯌꯦꯡꯍꯜꯂꯤꯅꯤ ꯁꯤ ꯐ꯭ꯔꯤꯖꯇ ꯊꯝꯗꯣꯏꯅꯦ ꯃꯌꯥꯝ ꯃꯨꯟꯕ ꯍꯩꯗꯣꯛꯑꯣ ꯑꯥꯂꯨ ꯃꯀꯨ ꯈꯣꯛꯏꯅꯤ ꯁꯤꯒꯤ ꯑꯍꯥꯟꯕ ꯌꯣꯡꯆꯥꯛꯀ ꯑꯥꯂꯨꯒ ꯏꯔꯣꯟꯕ ꯆꯥꯗꯣꯏꯅꯤꯀꯣ ꯑꯁ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯥꯝꯕ ꯌꯦꯟꯖꯥꯡꯅꯤ ꯁꯤꯃꯗꯤ ꯌꯦꯡꯉꯨꯅꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯎꯔꯕ ꯃꯌꯥꯝ ꯄꯤꯛꯏ ꯌꯥꯕꯅꯦ ꯑꯗꯣ ꯑꯩꯗꯤꯅꯦ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯨꯝ ꯃꯔꯣꯛꯁꯦ ꯍꯥꯞꯆꯟꯕꯅꯤꯅꯦ ꯑꯩꯗꯤ ꯃꯔꯣꯛꯁꯦ ꯍꯩꯅꯗꯦꯕꯅꯦ ꯆꯥꯕꯅꯦ ꯆꯅꯪ ꯂꯥꯎꯔꯒ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯍꯩꯅꯗꯦ ꯑꯗꯨ ꯁꯤꯒꯤ ꯔꯥꯡꯒꯤ ꯄꯣꯠꯁꯟ ꯑꯃꯈꯛ ꯌꯥꯎꯗ꯭ꯔꯅꯦ ꯃꯔꯣꯛꯁꯤꯒ ꯑꯁꯤꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯩ ꯆꯥꯕꯗꯅꯦ ꯑꯗꯨꯅ ꯑꯩ ꯃꯔꯣꯛꯁꯦ ꯑꯃꯐꯥꯎ ꯍꯥꯞꯆꯟꯗꯦ ꯁꯤꯒꯤ ꯔꯥꯡꯒꯤ ꯄꯣꯠꯁꯦ ꯀꯩꯅꯣꯁꯦ ꯆꯥꯕ ꯌꯥꯝ ꯍꯩꯅꯗꯦꯕꯅꯦ ꯃꯔꯨ ꯂꯧꯊꯣꯛꯈꯤꯒꯦ ꯁꯤ ꯊꯣꯛꯑꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯈꯔ ꯑꯃ ꯊꯝꯃꯤꯀꯣ ꯁꯤꯁꯤꯅ ꯈꯔ ꯃꯨꯟꯗꯕ
ꯌꯥꯝ ꯃꯨꯟꯕꯗꯣ ꯆꯥꯅꯤꯡꯗꯦꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯄꯥꯗꯤ ꯃꯥꯗꯤ ꯃꯨꯟꯗ꯭ꯔꯒꯗꯤ ꯃꯥꯗꯤ ꯀꯩꯅꯣ ꯇꯧꯗꯦꯕꯅꯦ ꯃꯥ ꯃꯨꯟꯗꯕꯗꯣ ꯃꯥ ꯆꯥꯅꯤꯡꯗꯦ ꯑꯩꯅ ꯑꯃꯨꯛ ꯌꯥꯝ ꯃꯨꯜꯂꯒ ꯍꯥꯎꯇꯦ ꯑꯩꯅ ꯁꯤꯁꯦ ꯑꯩꯅ ꯈꯥꯏꯗꯣꯛꯏꯕꯅꯦ ꯃꯔꯛꯇꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯈꯔ ꯑꯃꯨꯟꯕꯗꯣ ꯇꯧꯔꯒ ꯑꯁꯤ ꯑꯩꯒꯤꯁꯤꯅ ꯍꯣꯔꯦꯟꯅꯦ ꯆꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑ ꯆꯥꯔꯅꯤ ꯀꯩꯅꯣ ꯁꯤꯁꯤꯒ ꯍꯥꯞꯆꯟꯒꯦ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯅꯣꯏꯕꯗ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀꯁꯦ ꯅꯣꯏꯕꯗ ꯅꯨꯡꯉꯥꯏꯇꯦ ꯎ ꯃꯣꯔꯣꯛꯅꯤꯀꯣ ꯃꯌꯥꯝ ꯁꯥꯒꯗ꯭ꯔꯥ ꯁꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯌꯣꯡꯆꯥꯛꯁꯦ ꯍꯥꯞꯆꯜꯂꯒꯦ ꯑꯂꯨꯕꯨꯗꯤ ꯌꯣꯡꯆꯥꯛꯅ ꯌꯥꯝꯃꯦꯀꯣ ꯃꯌꯥꯝ ꯃꯍꯤ ꯈꯔ ꯍꯩꯈꯤꯒꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯏꯔꯣꯝꯕ ꯇꯤꯜꯍꯧꯁꯤꯁꯨ ꯁꯨꯃꯥꯏꯅ ꯃꯁꯨꯡ ꯂꯩꯖꯔꯦ ꯃꯁꯨꯡꯁꯦ ꯍꯣꯔꯦꯟ ꯄꯄꯥ ꯆꯥꯗꯣꯏꯅꯤꯀꯣ ꯑꯩꯗꯤ ꯍꯩꯅꯗꯦ ꯆꯥꯕ ꯇꯤꯜꯍꯧ ꯑꯌꯤꯡꯕꯁꯦ ꯍꯩꯖꯥꯡꯗ ꯊꯥꯛꯑꯒꯅꯦ ꯃꯅꯝ ꯃꯥꯒꯤ ꯇꯦꯁꯇꯨꯗꯤ ꯍꯩꯅꯕ ꯑꯗꯨꯒ ꯁꯤ ꯃꯁꯨꯡꯁꯦ ꯁꯥꯏꯅ ꯆꯥꯕꯗꯣ ꯑꯗꯨ ꯉꯝꯗꯦꯕꯅꯦ ꯑꯗꯨ ꯃꯌꯥꯝꯉꯩꯁꯤꯒꯅꯦ ꯐꯕꯧ ꯉꯥꯁꯦ ꯐꯕꯧ ꯉꯥꯁꯤꯁꯨ ꯀꯩꯅꯣ ꯇꯧꯔꯝꯃꯤꯅꯦ ꯌꯥꯏꯕꯣꯏ ꯉꯧꯕꯣꯏ ꯇꯧꯗ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯏꯔꯣꯝꯕꯁꯤꯒ ꯉꯁꯤ ꯅꯨꯡꯗꯥꯡꯗꯤ ꯆꯥꯗ꯭ꯔꯕꯅꯤ ꯃꯌꯥꯝ ꯉꯧꯕ ꯌꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯑꯂꯨ ꯏꯔꯣꯟꯕꯗꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ